Panam Pauxedi Marui be Pauxing Kongosaraga, Manipur Top Channel Makedi Miam the Tamzagi Ahanbada. Center Amadi State Langana Sanaina Tawong Sing Sataba, Yararoi, Imasing. Parliament Pamanung Numit Humni Gimanunda, Manipur Irang Siki Warishin Puranaba Mute Singa, Takshin Rabadi. MLA Yankaiga Pamina Vigimatam, Laura Gani Haina, Bishum How Ground Satakiba, Kangla Imakia Apun Mi Pamna Ware Procre. CM Pamdagi resigned to Wanatragana Taudaba Hibasi Masagi Kutat Late Haina, CMN Birena Fundo Kibuapam, Yanning the Bafundo Laduna. How Kibasai Zun Kuntrada Pam Tatuk Lagani Haina resigned to Bigise Tokiba today, drama Oigado Ribra Haina, Imagine Halakli. Relief came the labor Imasing Yauna, how ground of Funkiba, Mipamadu Loibaga. Manipurgi crisis asigi solution nama puraknaba sapsaba pirep khanghalu haiduna mohut minister yumnam khemsan gi singjama yumnam laikai da leiba mayum da ima singna thomjingkhre lan gi loidri fawbo khulai lokhat pi yaroi NIN isa sing faduna delhi da pu yaroi coming operations sa thaba yaroi heba khulau kya su ima singna laukre minister gi yum da ima singna thomjin badu da saru gya kibi Imagi Mairagi Kanmena, Te Suzatana, Pamishin the Fong Tokibita, Manipurgi crisis asigi matanga, center amadi state langana, Sana never tawong sing Makatana Satabiyara. Kulai Lakotki Hirabadi, Manipurgi, Maikay Marida, Ningtam Satpaya Halo Madi, Lanthengnariba Singwasagi, Mapam the Hanjan Halo, Istil Asiki Oiliba Piba Masi, Order Maktok Trabasu, Separation Labour Manari. I quite a setting bomb upon the Satpaya than a lady bus in a talk for the separation labor punk oily talk panhari. Mount Makataraduna, Manipurgi issue Siki Warishin, Puranaba, MLA Yankaina Atu the Honagadavni. Opposition MLA Singasu, Parliament issue Siki Sabo upon Pukatadavani. Haribo upon Singasi MLA Minister Singna, Parliament gi Numit Humni Sigi Manunda, Tabak by Kanava, Asi Minister Kemsan Gida, Memorandum Pishin Crate. Masida Makatana Tabak. Paikhalaktrabadi MLA Minister Singa Pendabana Talaba Ima Singa Paminaduna Paminabagi Matam Laklagani Asiang Ba Asuma Tobiu Mihut Yankagi Damak Mama Suna Sulevkani Haikenesu Paus the Makatarakli Atopa Paumana Manipurgi MP Anina Parlamenta STG Wapam Pukat Kadavani STDCM Taragani Pansupa Lok Sabha Mikal Mai Pakraba Manipurgi MP Anina Hausik Sathariba Parliament Mipamda Mitei ST Lista Salana Bigi Wapam Putoka Haina Scheduled Tribe Demand Committee Manipur STDCM Natakshilaki Protection of Land and Indigenous Peoples of Manipur Hive Hiramasida STDCM Maitei Loi Schedule Kasumadi Salaikan Malup Maya Loisang Puna Sinduna Shamai Community Hall and Sipangtokiba Kananainaba Mipamda STDCM gi Joint Secretary Laisram Rizakishorna Mataki Wapamasi Fongtokibane Magna Mipamaduga Mari Lainana Paumising Unaba Amada Rizakishorna Fongtokibada SCG status Leba Mitei Hamaitei Singna Asiang Yellow Purup Amagi Weba Haksing Panglagasu Lam Kanwegi Loading as if Paulatri. Asiguma Kudongsa the Bakia Sikonaba, Mitei Maitei Furubasi S. the Lisa Yohunduna, Takmana, Lamdama Masim Navigi Panam that Mipamasi Pantopone. Amaramda, Mitei S. the Lista, and Mother Sogotli have a wapam, and that no bot. Nauna bot kaki by MP Anina Tazava Pikibani, Luching Bamo in a Piki Vitazava and a city tabacto on Tonava Honapio, Maro in a House Satariba, Parliament Mipamda, Mitei MP Oiriba, Bimol Aquizamna, Parliament S. the Lista, Mitei Busanaba Pukat Pio Hainasuk Fongdoki. Atopa Madana, RK Sanatomba Journalist Award Lanthokre, RK Sanatomba Memorial Trust na Sinduna Sahi Kudingi Lep na Pangtok to Lakpa, RK Sanatomba Memorial Journalist Award Lantokpa Amadi, Kangla Lanpung Bolum Taragamanga, Issue 1 Pomugi Thoram Nasi Konung, Haizigang Lambida Leba, Kombire House the Pangtokre, Say Sigwana Kungamatu Suba, RK Sanatomba Memorial Journalist Award 2024. Tom TV da Hana Lenamba Housing na Sanga Express ki sub editor Aribam Yaifabada Kusanakre. Award as Kumza English and Kungo Humdo Giwena Agricultural Innovation ki reporting the Pivini. Manas the Cielo in Policy Kungamanga citation Namasum Lengan Yauri. Tauramasi Lake Drava RK Sanatombi Apokpi Mangi Siza. Aribam Rajakumar Sarmamadi Lehautabam Sarasandrana Atoba Mitun Singwena Sargaki. Kangla Lanpungi Bolum Taragamanga Issue 1 Sida NIPGR Research Scholar Loitongbam Lorinda Kongnang Thaba University Registered Dr. Atom Sunil
JNU की रिसर्च स्कॉलर साबुंगबम बाबिना मसम यूनिवर्सिटी की रिसर्च स्कॉलर प्रियंका खेत्री मयूम इबा आर्टिकल सिंह यावरी कोनुंग सनातोंबा हायरगा खंगनबा आरके सनातोंबा कुमजा इंग्लिश ngamaga समापनगा हुमफुगो हुमदोइदा एमके खेदास नामसुम मंगी सिजगी मसा मापनगी मनुंगदा मसा नुपा अतोनबो ओइना पोखि माक पिकनिंगैदिगी हौना सना खोनाबदा थावाय यावना हरकी लोइदना मणिपुर नेशनल फेडरेशन की जनरल सेक्रेटरी अमा ओइना लाइबाकी थावाय क्या पुरमखि मतम मदुना मणिपुर नेशनल फेडरेशन ना फोंगलंबा कांगला लनपुंग हाइरिबसि फोंग असिगी एडिटर ओइना सु थौ पुरमखि मा कुमजा इंग्लिश ngamaga समापनगा मौद्रागा हुमदोइगी जुन कुंथ्राद लेरखिबा थावदो अमदा ताइबंग पाल खदोखि मागना लेखिद्रबा मतुंग इमुंग मनुंग अमसुम मरुप मपांग सिंगना ट्रस्ट असि samlamlaga kumza English nganiga maridagi journalist award pibaga loinana che phong asi nahona phong lakhibane atopa pa omandana organic farming tawduna puthokpa ki home sing mapan state ta thare lamdam asida organic farming tawduna puthokpa ki home kg samwat delhi amadi senai gi kaithil de yonana bangasi impal dagi pukre lamdam asigi lawmi sing organic oina puthokpa polam sing mapalamda export tawbu khudong sanaba transportation amasum packaging gi thabakta Maumana mateng piri ki home sing impal gi lamthabi gi thoramadru saru gyakhiba horticulture and soil conservation department gi director K Devatatana lamdam asigi lawmina puthokpa polam sing export tawduna lawmi sing shitmilon fagat hanana bapanamda mapan state sing ki home sing asi thabane mission organic value chain development for northeast region gi makhada impal east district based tawba farmer producer company Mangal Organic Farmer Producer Company Limited ki makhada leiba lawmi sing puthokpa organic oiba queen variety ki home sing si sanai amasum Delhi gi kaithal sing na yoluna bangasi impal gi lamthaki bani lamthabi gi thoramadura mama gi project director Donan Soibam Simpet ki state in charge ningombam Debonier yauna mama gi official kya rakhi Director Devadatta Sharma namaka taraduna ki home asi Sikkim State Cooperative Supply and Marketing Limited Simphena facilitated tawbane duga neon ko farm amana hairiba polam sing asi market thadopane consignment asi ayamadina te du bolomi sing sina puthokpang amaki home sing makatana leba asigi metropolitan city singda thabiana ba thorang paikhatpani haina su phongdokhi atop pawmana CM Sinbagi wafam phongdo rakliba si Kuki sing talliba demand mateng panglibra Challenger Youth of Khundrakham AC Manipur gi asugurab tanja si Chief Minister Sinna bu wafam social media yaun e pawda phongdok narakliba si state asi apun saktam amasum lamgi ngamkhai thugaina bu honariba Kuki sing talliba demand si mateng panglibra haiba Challenger Youth of Khundrakham kendra gi maikedi hangakri Khundrakham kendra gi manung sanba yumnam khunau community hall pangtokiba pawgi mifamada lup asigi president Zem Laisang Themnai Chief Minister Shilag hauji thoklibi irang asigi warosin piduna lanjena duna leiriba miyambu masa masa gi mayumda nena tana lehenma ngamladara state asida naga Kuki ani gi marakta thokiba lanadu sahi ama ani sathaki aduga mausagi punsida hanjinmada sahi tare lomena sangki Matamadu Chief Minister Sinkiba Lite, Sinabu Wapamsa Hodokiba Lite, Chief Minister Silu Habisu Kuki Singi demand yauri, Makona Palm Liba Panamadu Karino, Stedasiki Miami Punsina Kari, Karamba Pibamda, Lady Habis Nintina Kanglava Singna, Political Gueba Kudong Sabalona Honavada, Kuki Sina Palm Liba Panamadu, Punkina Singan Wanasu, Magna Makatarakli. Makasa tharakpo ina kangla pawgi editorial ma'am special content mo ina ma'am na thamjagi laingak pasingi thongna phudorak pangai nari Manipur gi apun basaktam thugai na ba foreigner sin Kuki narco terrorism na mihat mipun mai haulang pok yawa tam thiraba terrorism gi kham thengba crime sing satharki ba sahi ama helaba pawa India ama su Manipur government ani gi lusing basingna landarak liba lamen tu hen basing gi mathakta law gi action lokot pangam da wai bisi lebuk thibani masina maram oiraga Indians mapung lam lenga masu state asigi lenga lon gi supli pai ba BJP na lusingba lenga ki thausilda miyam na kham thengna pen da ba phokpadagi lenga ki mayok miyam na democratic oiba khongjang sing sangsin-duna pen da bi khulaw law leptri aduba miyam gi khongjang amadi khulaw sing lenga na tarabasu tadabagum tumina yengduna leiriba sigi maram karigeno haibisida miyam gi mafamda singnaba leiribati lal asi India government sponsor tawba proxy war oigadoribra haibisine
Masimang state lenga na landarakibasinggi mathakta lokhatpham thokpa logi oiba action lokhatuna apunbagi saktam amasum miyamgi punsi lanthum kanba ngamdabani lawi oiriba phibam asida pendaba amadi khoisaunaraba miyamgi maraktagi state asigi miyamgi mihut oiduna lengak longi thawai pangliba MLA minister singna laiba amadi miyamgi punsi lanthum kanba ngamloidaba leirabadi resign tawro haibagi demand tawraklibasi khangba ngamdabagi pankhai lalakhibadagini masida lengak pasingna ngakhom tokti lalakta laiba ngakliba minister singna karigum resign tokrabadi state asida president rule thamlakani matamadu state asigi apun masaktam amadi miyamgi punsida kari phibam oirakadagi haibadu miyamna khangdaba nate masidagi oirakpa phibam khudimak miyamna thengnazaragi hairibasi pendaba amadi khosaunaba helakpadagi laurakhiba kholauni miyamgi kholau lairakliba asigi nungyoeba iseldi lengak pasingi maphamda naraibak amadi miyamgi damak nathawna naringjal phudokpa ngamo isang thawna yeknabasinga mayoknaba ngamo manipurgi apunba saktam thugainaba hotnaribasingi marumda kanali lal asida politics sanabasing adu ima ipa oirabasu makhoi adu asengba ima ipa isil inaunati yeknabani haina lawba ngambagi thawna phudoktuna naribaki damak thawna fana lepa ngamlabadi asengba naraibak amasum miyambu nungsiba ngamba lusingmani haina miyamna nakhoigi damak siba sangba khangdana khongpham setna lebakane hauju oiriba luraba tanpham asida mainland India mapunglam Delhi da lengak longi subli pairiba Narendra Modi na lusingba ahum suba NDA gi lusingba singna Manipur bu India gi mapung phaba steni masigi miyam Rehmi singbu citizen ni haina lawba ngamlabadi foreigners in Kuki zau narco terrorist singna landarak libasi leibaki mathakta landarak pani haina lawba goloina matam sana pakhum pifam thui adubu central government gi lusingba singna lal asigi matangna leibaki mathakta landabane lal asida mireibaki khut yawi haikraba matung tayonaba wafam sing amu haiduna landarak libasingbu free thaduna thamlakhiba sina maram moiraga center gi lusingba singna landarak liba foreigner terrorist singda akhanaba miyang ama thambani habisi ngame lal asida central government na awangba thaki political goeba mi yengbadagi state ki lenga kusingi makhung mukut punsinduna thamlakhibane masina maram oiraga state ki lenga kusingna karimata tawba ngamdabadagi lengak leitaba pangdaba maramdam amadi miyambu karisu leitana lawba tahanduna lenga amasu miyam anigi marakta muknaba thoonanaba sinduna landarakhiba singi apama phangankhinaba honarabra habsini masimak asumbabu oiro aranbabu oirabasu state ki lengakna athingba pumba namkhairaga apunbagi saktamna singnaduna mihat mipunsa thariba mireibak masa lamen tuenna sing lakshinanaba araiba thawna fudora patarabadi maduda miyamna tung ingadabagi sem sari habsini Lanthengnariba Lal gi luching purel bu lalaktagi phamlak thokpa tarabadi laladu maithi hananaba sinma thawong neba kangla pawgi editorial ma'am special content moina ma'am na makata na thamjari makasa tharak poina to papawna president gi world Manipur pankhidaba condemn tawi CPI Bharat ki president na parliament mi phamda thamkhiba world Manipur gi wafam amata pankhidaba si condemn tawi haina CPI Manipur State Council na thadorak pasirol amana phongdorakli CPI na thadorak pasirol amana hai ngasi Manipur kendra uhumda leiba CPI gi local conferencing pangthoktuna Manipur gi crisis amadi leiba ki political situation gi matana kupna khananai nakre Kumbi local council ki office ta phangkiba aduda CPI gi state secretary L Thoiren Saryaki loinana mahakna Kumbi gi conference to wafam sing thamladuna handak taragani pansubu lok sabha gi ahanba mifamda Bharat ki president Draupadi Murmu na leibak ki political situation amadi anoba lengakna tawgadaba thabak singi maramda wangangmada sahi ama hena kanglu masil hatna sunaba yum lising manga hena mai thakraba mi lak taruk hena mayu mai ke leitabadagi lanjena duna awaba khangliba madi mioi sani hena hatkraba sigi maramda wahi ama phawba palakhidaba madi karamna warosin purakadagi habigi matangna pankhidi masimak Manipur gi miyambu ikaiba pibini mayu mai kai mai thakhibadagi lanjenariba singbu amuk hanna mainungda langthabibani haina lawi loidana kangluk ki irangda hatpi khraba shikhraba thawai singbu amuk hanna sudat pibani haina lawi President gi warol Manipur gi matangda pandrabana Manipur gi oiba thaba amata tawraroi taklabani maram masna CPI na NDA lenga ki thawong mawong chadaba thawsilasi gi mayuk thengnagani ngasi gi kumbi gi conference asida party gi atai thapu basing M Joy Kumar ke Binoy amadi ke Jugeshona Singh musu sargyaki atopa local council sing adudi nambo local council amadi khurai local conference ni
अतोपा पाव अमना मितै फुरुमना स्टेट असिदा मतिंग लैना हिंगे हाइरबदि पॉलिटिकल पावर की मथक्ता IAS IPS मसिंग यामना पुथोकपा मथौ ताइ अमित कुमार मितै फुरुमना स्टेट असिदा मतिंग लैना हिंगे हाइरबदि पॉलिटिकल पावर लैबिगी मथक्ता एडमिनिस्ट्रेशन की थबक्तसु हेना यौक्षिननबा IAS IPS मसिंग यामना पुथोकपा मथौ ताइ हेना लमयानबा इंटरप्राइज की प्रोप्राइटर डॉक्टर एलांगमम अमित कुमार ने फोंदोक्रे वाफम की बोसेम कोसेम लोब क्लास 10 12 की एग्जाम मार्क वांगना फंगदुना माय पाकलबा हियांगलम केंद्र की महिरोइसिंगदा अहानबा एलांगम सखी देवी की निंगसिंग मना लंथोकपगी थरौना मार्कना फोंदोखिबने लमयानबा इंटरप्राइजेस ने स्पॉन्सर तौदुना एजुकेशन एंड सोशल अपलिमेंट कमिटी हियांगलम ने सिंदुना एलांग खांगपोकपीदा लैबा इबुदौ थांगजा लीला पाखंग कम्युनिटी हॉल पांथोकिबा थौरम अदुदा हियांगलम केंद्र की महिरोइ निफुगा निथोइदा मना पीदुना पुकनिंग थकोटखि थौरम अदुदा डॉक्टर अमित कुमार न मखा तारादुना हाय मितै फुरुब असि हौजुक फावबि ओइन स्टेट असिदा पॉलिटिकल की लमदा पावर लैबा फुरुब अमा ओइरबसु एडमिनिस्ट्रेशन की लमददि सथरि मसिना मरम ओइरगा डिपार्टमेंट कया की माकोक थोंगबसिंग अमदि डिपार्टमेंट सिंग की एसपी अमदि डीसी सिंग अतोप फुरुब अमसु मितोप सिंगना अयाम ओइरि स्टेट असिदा थोकलिबा लान असिदसु फुरुब असिगी अहोब क्या लैरिबसि असिगुम सिंग असिनानि हाइरिबा अहोब सिंग असि मेंशननबा IAS अमदि IPS न सिंगबा ऑफिसर के मरांग कायन पुथोकपा मथौ ताइ मसिगिदमक खुल लैकायदा लैबा लाइरिक लैसु हैरबा सिंगबु पौनिंग थोगतपा चंगे खन्नुना हियांगलम केंद्र की मनुंगदा लैबा मिथोइ मिहनबा सिंगनि अवार्ड असि लांथोकपा नायखि थौरम अदुदा DM यूनिवर्सिटी की हानगी BC प्रोफेसर नौमाइथेम राजमोहन MU की इकोनॉमिक्स डिपार्टमेंट के प्रोफेसर सिनलैंड मैस्नाम एजुकेशन एंड सोशल अपलिमेंट्स कमिटी की कन्वीनर डॉक्टर थनाउजम हिरोमोहन अमदी कक्सिंग जिला परिषद की एडमिनिस्ट्रेटिव कमिटी की चेयरमैन एलांगमम सुरेंद्र जिन सिंह सिंह सरुक याखी अदुगा हौजिक ओइनदि म्याम पाउस मतांग से लुसिनजरगे मसु म्याम पुना नौबा अपडेट ngamiनasi